Manipur News channel gi maikaidagi miyang yofamda maroi pausing pijari mangkraba territory hantonagwidamakta Myanmar junta lenga kya nobulanmi lishing umdrarom recruit tokre Myanmar military regime na tha tara longi mamangda rebels group singna kudum chansankraba territory sing amuk hana hantoknabagi pandamda nauna lanmi lishing umdrarom recruit tokre hairi nauna khalaba lanmi sing asina frontline de sangsandana resistance forcing lamba tonaduna Myanmar ki military regime ki mangkraba territory sing amuk hana hantoknanaba honaragani hairi army defector amasung resistance fighter singna phongtorakiba warol amada Myanmar military regime na nongna khalaba lanmi sing adu frontline singda haktengrana tharaktuna operation da saruk yagadoriba singni hairi military junta regime na mamang sahigi February da People's Military Service Law thamjinduna Myanmar military regime ki mayokta leba ethnic armed group singi mayokta military ki offensive leba chinba thungna sathaduna lakhibani military junta regime na base amamda miyoi lising mangana saba lanmi sing logduna sahi amada lanmi lising yankai logduna armed ethnic group singi matakta landanaba thorang tawri kumja so lising ani kunmathoida military ku tawdringai mamangda civil disobedience movement da saruk yakiba hanagi Myanmar military officer nung yona sahi amada military regime na changsata miyoi lising taramatho chongarom army da yahan kibagaloena nongna khalaba lanmising adu Myanmar gi ethnic rebel sing mayok handana makhoi gi mangkraba lamsing amuk hana lokshananaba thorang tawribani hairi custody da leiba miyoi da toilet ki using pithaklobgidamakta police manga suspend tawkre Meghalaya gi East Khasi Hill district ki Sohara police station da posting taba sub inspector amadi constable marina makhoi gi custody da leiraba miyoi amada toilet ki ising nampuda pithaklui haibidamakta police manga adu suspend kudaka suspend tawkre hairi wathok ase custody da leiramba miyoi adugi mamana police station da masabu tamthina tati tawena tawbi amasung tabada hangoiningai oiba thabak thawong kya tahonki haina wakat thangalapudagi sauthorakibani East Khasi Hill district ki SP Vivek Sohimna phongtokibada custody da toilet ki ising pithaki Harimi adu Silongi Civil Hospital da layang chathanagwidakta refer tawkre wathok asigi matangda SDPO once wet da luchingba independent inquiry ama bangthokani inquiry aduda police personnel sing asina tawidaba thabak thorum sing asi chathagi haibagi evidence phangkibani hairi makha taba pa amada mapu khangandana phore lofom de school sajalamba sing cherak pibiu linthoi nganbi lofom sing kananaba eki mayokta phore lofom amada mapu gi aya bayawdana school sajalamba sing logi matung ina cherak pibiu haina Chirom Ningol Hemam Ongbi linthoi nganbi na phongtokre ngasi Bishnupur district ki Kumbi assembly constitution gi manung chanba Phagawchau ikai da pangmising unamada Imphal East district ki Andro A sigi manung chanba Moirang Purel dagi Phagawchau ikai da mayum palakhibi ningthoi ngambina wafam ase phongtoladuna hai kumja soliseni gi singani gi tarani pangi September October da phau khongkalaba matung aduwaida MSDP gi senthang makhada karamata khangalamba tawdana phore lofam asida Paunam Higher Secondary School ama saba horokibani hariba phore lofam asi dak number 1011 anobo pata number 90 area acre 1.02 sawani lofam asi ithamdagi R Tasim Tangkul Kowa amadagi kumja solising chamapan marfu tareta mahaki apokwa Chandrababu na lekhibani loyana SDC Malom Tulhian gi office da khasna thiduna su lakhibani adu bhairiba lofam ase lopu khangandana school sajan kibani madugi matangda andro assembly constitution gi MLA Thongnawjam Samkumar unadana wari sanana honabada ngasi phawa unaba phangdri karigum lofam asigi lejariba document sing asina asumba oirabadi mara laibasing cherak pibiu na aduga karigumba aram oramlagana miyamna piba cherak adu masana yana lojagani haina su linthongambina makata na phongtorali ngasi pangmising unaba aduda linthongambegi mapanupa Bidya Chandra su saruk yaki hairi sahi asigi loisalakpada maite amasung kuki lusingbasing phaminaduna wari sanaraba yai official center na maite amasung kuki lusingbasinggi table amantada phaminaduna wari sanaraba thorang lokholapolena sahi asigi November natraga December da community anigi lusingbasing punawari sanaraba yai haina official oyo paw amana phongtorali masak maming tathokningdaba senior official amana agency da mahaki wafam ase phongdoladuna mahana hai kumja solisingani ka kulumdegi me humdagi Manipur da ethnic violence tholiba marak asida center lengana awang pot lamdunda leiriba lalobagi irang laksanana honaduna laloluk yang santi wari matang sanabagi thabak chathari punam asigi mathakta illegal oiba sizinaramba yamlo khulai sing phagatuna Manipur da mausai punchida hanjalanaba
ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯕ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯥꯡ ꯅꯦꯝꯊꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯂꯕꯗꯤ ꯃꯨꯛꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯏꯪ ꯇꯞꯄ ꯁ꯭ꯇꯦꯠ ꯑꯃ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯑꯄꯥꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯅꯈꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯟꯕ ꯂꯩꯍꯟꯗꯅ ꯅꯣꯡꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯇꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯟꯂꯣꯝꯗꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯗꯤꯡꯀꯨ ꯔꯣꯗꯀꯤ ꯅꯥꯛ ꯌꯦꯠꯇ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯋꯥꯡ ꯑꯃꯁꯨꯡ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯣꯏꯗꯨꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯌꯨꯅꯤꯌꯟꯒꯤ ꯃꯈꯥꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯁꯤꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯪꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2014ꯗ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯅ ꯀꯩꯊꯦꯜ ꯁꯥꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯨꯂꯥꯏ 11ꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯁꯤ ꯇꯛꯈꯥꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯤ ꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯂꯥꯏꯚꯂꯤꯍꯨꯗꯁ ꯑꯦꯟꯗ ꯔꯤꯒꯨꯂꯦꯁꯟ ꯑꯣꯐ ꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯦꯛ ꯁꯣꯛ 2014 ꯑꯁꯤꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ꯫ ꯑꯦꯛ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯁꯤ ꯍꯟꯗꯣꯛꯅꯅꯕ ꯉꯁꯤ ꯗꯤꯡꯀꯨ ꯔꯣꯗꯀꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯁꯪ ꯁꯥꯗꯨꯅ ꯐꯝꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯇꯛꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯣꯍꯟ ꯚꯒꯋꯠ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯆꯥꯎꯅ ꯎꯡꯈꯠꯅꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ꯫ ꯂꯨꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯃꯣꯍꯟ ꯚꯒꯋꯠ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ RSAꯒꯤ ꯆꯤꯐ ꯃꯣꯍꯟ ꯚꯒꯋꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯡꯈꯠꯅꯕ ꯋꯥꯐꯝ ꯑꯃ ꯃꯄꯥꯟ ꯊꯣꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯂꯨꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕꯗꯤ ꯄꯣꯊꯥꯐꯝ ꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯃꯣꯍꯟ ꯚꯒꯋꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯥꯒꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ RSSꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯀꯠꯊꯣꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯃꯤꯡꯃꯛꯇꯤ ꯄꯟꯗꯅ ꯅꯥꯞꯆꯦꯠꯇꯨ ꯌꯩꯔꯒ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯆꯤꯡꯕ ꯑꯃꯅ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯤꯚꯝ ꯊꯣꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤ RSSꯀꯤ ꯂꯨꯆꯤꯡꯕ ꯃꯣꯔꯣꯄꯥꯟꯆ ꯄꯤꯡꯒꯜꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯒꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅ ꯃꯁꯛ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯆꯨꯝꯂꯕꯅꯤ꯫ ꯃꯣꯍꯟ ꯚꯒꯋꯠꯀꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯛꯄ ꯄꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ RSS ꯑꯃꯗꯤ BJP ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯡꯈꯠꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯕ ꯁꯦꯅꯥꯒꯤ ꯂꯨꯆꯤꯡꯕ ꯁꯟꯖय ꯔꯥꯏꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ LK ꯑꯗꯚꯥꯅꯤ, ꯃꯨꯔꯂꯤ ꯃꯅꯣꯍꯔ ꯖꯣꯁꯤ ꯑꯃꯗꯤ ꯖꯁꯋꯥꯟꯠ ꯁꯤꯡꯍꯁꯤꯡꯕꯨ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯆꯍꯤ 65 ꯍꯦꯛ ꯁꯨꯕꯒ ꯄꯣꯊꯥꯍꯟꯈꯤ꯫ ꯃꯣꯗꯤ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯃꯣꯍꯟ ꯚꯒꯋꯠꯁꯨ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯆꯍꯤ 65 ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯃꯁꯥꯗꯁꯨ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯗꯛ ꯃꯥꯔꯆ ꯊꯥꯗ ꯅꯥꯒꯄꯨꯔꯗ ꯂꯩꯕ RSSꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯆꯠꯂꯨꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯕꯒꯤ ꯑꯈꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯐꯝ ꯑꯁꯤꯗ BJPꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯅꯔꯦꯟꯗ꯭ర ꯃꯣꯗꯤꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯚꯤꯁꯦꯛ ꯃꯅꯨ ꯁꯤꯟꯙꯤꯅ ꯍꯥꯏ BJP ꯑꯃꯁꯨꯡ RSSꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯤꯕ ꯄꯥꯔꯥ ꯑꯗꯨ ꯃꯁꯥ ꯃꯁꯥꯅꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯃꯗꯔꯁꯛ ꯃꯟꯗꯜꯕꯨ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯗꯤ ꯆꯠꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2016ꯒꯤ ꯃꯦ ꯊꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗꯤ BJPꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯔꯤꯇꯥꯌꯔꯃꯦꯟꯠꯁꯤꯡꯒꯤ ꯀ꯭ꯂꯣꯖ ꯑꯃꯗ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯝꯖꯥ ꯁꯣꯛ 2018 ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯝꯕ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ RSSꯀꯤ ꯂꯨꯆꯤꯡꯕ ꯃꯣꯍꯟ ꯚꯒꯋꯠꯅ ꯔꯤꯇꯥꯌꯔꯃꯦꯟꯠꯀꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯁꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯚꯦꯗ, ꯎꯄꯅ꯭ꯌꯥꯁ ꯅꯩꯅꯕ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯔꯦꯟꯗ꯭ర ꯃꯣꯗꯤꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯠꯀꯤ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯁꯨ ꯃꯣꯍꯟ ꯚꯒꯋꯠꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯍꯥꯔ
Legislative Assembly की मिखल सही असिदा पांथोकदौरिबनी RSS की वफम असिना मोदीना नत्रगा BJP की कांगुना मरे तौरलगदी बिहार की इलेक्शन असिदा NDA na mai pakadra pakloidra haibagi wafam ama lakle asigi sumatada center da palwe BJP gi lenga asisu matam amada hekta tukiwe yabai mo amada uba phangli hauzik paw oina marwe paw phijo matang stilo jare makhata ba update ki damak mayam punangai minasi loina channel asibanung sibidana like and subscribe to biramu